Numit nini chupna pangthokadaba konipan suba Guru Kirtan Seva ngasidagi kwakhaithel nganapi thongda leiba Guru Leimapokpam Lakpati gi yumda houdokkhre. Gulapi Nata Sankirtan Academy na sinuna ngasidagi houdokliba thoramgi matangda Guru Leimapokpam Lakpati na hai Prithvi asi ing tappa amadi santi lainabagi damak Sankirtan Maha Jaiga asi pangthokpani. Malem asida santi lainaba Aikoi Dharma Kairoi Dabani Taksi Khasi Khangna Chatpa Mathok Tai Sanskritan Haibasida subject makal chune yaure Sanskritan amada yauriba asengma matik mangala adu fanglabadi kalagi mahi kudingmak tambada line thokani ngasi asi mahaki guru laikidaba numit ka mari leinana thoram asi mangonda kathokpa oina houdokpani loinana kalagi lamda khongdariba mipum kudingmakta yaifa mangwal pibaga mari leinana hayengi thoram asi pangthokadabani haina Guru Lakpati na makha taki संगीत की अशुभ सिदा कोई मानव तौर तो असेंग पोतु तालक बने असेंग पोतु फंगगदी कोई शांति होई धर्म अर्थ काम खसी मरी याव संगठन राजनीति यावरे लंता में मसक यावरे मुक्त पदवी यावरे अदगी निवंद धर्म काय को यावरे सब्जेक्ट सुग्रब मकम मैम से मसी ओना तैनना माल हल्लग तोबा मनुगी पोस याउद्रब असि मनुगी पोत थीनबा हौरपनी जिक तौसिना संगठन सिदे विश्व शांति हाइदबनी अदबु तौसिना पांदा मानना अहन तौरमे तौर तोबा मसी असेंगबा संगठन फंगनबा होलबगी दमकता सि फंक्शन दि Anaba Manamaram Oregon Matam Sang Nahwet Kankat Namdana Ladiklaba Sugunu 1 number 1 Kaubuk Chinga Laikai the Gate Chingang Bam Kumarbu Lakadori Manipur Legislative Assembly Mikalda Sugunu Assembly Constituency the Mirep Wenabgi Taurang Tauriba TS Ibom Chana Honaduna Jenimsta Mai Pang Operation Torba Ngasi disaster crime Spinal cord tumor Laivadagi Leng Otpang Namdana Ladikiba Kumar Anabasi social media the viral Orekibaluina Mahakpu Mirep Ogadoriba TS Ibom Chana Mamang Thagi Tang Kunteta Jenims the Pukhalakibani. Thasigi Tang Amada Hospital Asigi Doctor Amit Kimiang Makada Pung Mapan Chupna Operation Mai Pang na Torbatung Hawat Kankatpa Namlak Padagi Nasi disaster Kibani. Kumargi Mafamda Chathakiba Ana Layangi Matangda Jenimski Director Dr. Devian Nahai Layang Bada Waraga the Balaina Ama TS Ibom Chana Togdang Loduna Mafum Asida Pak Pukhalaktuna layang na buhonaba asi afaba khongthangni awaba taraba matamda humanity gi service na mang tharaga miyoiba bu hanagi punchi mahingda hanjil hanba haibasi achauba matiang amani loinana operation aduda saruk yakiba team adubusu Dr. Devena thagat phongloki Arumhana Punamak Toriba Koi Jenimsta, Pukalak Padagina, Hazik Pogi Tokjariba, Akoigi, Honorable Zakoigi, Manipurgi, Chief Minister, Koigi Haksengi, Tiangbal, Makasida, Koi Tawirak Pani, Maseda, Koigi, Jenimsi, Koigi, Hazizik, Chief Minister Obiriba, Koi Jenimski, President Obiriba, Asina Tawai Haksang Yam Yauna, Akoigi, any Manipura Ladiba, Anaba Singase, Darkar Ladabadi. Koi Chief Minister gi Haksengi Tengbal se jaga khunimta phangalu haidna adumagi khoida poktak pibirak padagi koi leitalare mayam sing se khoidabu pau phangagadi aikoi mafam jaga amadagi oiro aruga sagei bijat da koi sagei jat bijat thidabida aikoi anytime aikoi any moment aikoi admission tawjaraga koi layang asi chathajagani haba phumju thamjage